खुल ngakpasingna molham kuki khul khudum chankhre pampi sing fagat khre popi pambi sing yantat khre mafam khangdriba khul ngakpa amagi imungna police ta missing report file tawrakhre tha asigi tarukta kuki militant singna tumurokta laingoi pekpa misam sin missing pulap hanana ba thaurang tawraduna nongmai amadi bom kapsilaktuna laingoi hablaba truck sing fawba akaya toy thogalamlaba matungdagi khul ngakpasingna makoi bu mayoknana ba leptana sangsilakpada molham kuki khul mapung phana khudum chanba ngamkhibaga loinana kuki militant singna sesinaramba local med mortar pampi kamna bukhulai khara su phagat pangamkhibada natana ekar kuntra rom chawba chingmai da tharamba popi pambi singsu yanthat khre hai re molham kuki khul asi kamjong district ke jurisdiction manung channa nongdam tangkhul ganakna leibane khul asi maphodam police station dagina khanong poklom da kilometer ani rom da maklapna leibani hai re kuki militant singna tha asigi tarukta tumurokta satharaki ba attack adu dage khul ngakpa masung state force singa leptana ngaya kanaraga khut thongnarakpada natana khul asi tamna changsinduna kuki militant sing takthokpagi thabak ngasi fawba leptana sathaki ba nei khul ngakpa singi khubam nungda molham kuki khul thamba ngamkhibaga loinana kuki militant singna sisinaramba local med bom kapnaba pampi sing phagat pangamkhiba nei aduga paksana tharamba popi pambi singsu khul ngakpa singna yanthat khre hai re Saidaksida ngarang nungthil pung ani khara helakpada khul ngakpa sing tamna kuki militant singna bom kapsilaktuna attack satharaki adubu attack asi chingi athapa maphamdagi tawrakhibani na khul ngakpa singi maikaidagi khut hankhide hai re adumoinama khul ngakpa sing mikupna hum singna lainakhi hai re ngarangi bomgi landa asida khul ngakpa singi maikaida sogapan yaukhide amarom da haukiba ningthauka ba numit ki ayuk pung 8 lom tarakpadagi hauraduna numitugi nungthil pung ani ga minute 13 rom tarakpa fawbada molham kuki khulda leiramba militant singna bom amadi nongmai kapsilakpadagi khul ngakpa khunja singa khut thongna khiba thogdoktagi mafam khangkhidraba miyoi amagi matangda mahaki imung manunggi miyoi singna maphodam police station da missing report ama file tawrakle hai re panba yabadi thogdok asida khul ngakpa ni gi mari makhong khangbangam dana leirakraba matungda ngahan khul ngakpa sing amasung state amadi central force ka punna khongul lirubada miyoi amadi tekta kaidana rescue tawrakpa ngamkhrabane